Hello mayambu ahan ramatara kok lonai kai kunabu usri ngasi tang kunganipan thataru ingchok lisingani kuntaru Sunday nomajin nimit hariba ngasi haiba nimit asida ayaki paring na chathajarakpa ariba manipuri maru oina maitilongi wahanthok haiba ayaki series ayaki paring na chathajarakpa adu ngasi yaure ngasi mayamgi maphamda aina ayangna tamjagdoriba khuyol asi Humfuga mga suba sarukni humfuga suba saruk asida ayana mayange mapunda tahan jagadariba wahi tara adu hana mathang manaw na hajarake ahan ba wahi abu kaba hebani anis ba wahina unai ba hebani hum suba wahina kari hikno mari suba wahina kotang mga suba wahina khalong Taruk suba waisna ngamthang Taret suba waisna sihai naiba Taret suba nipan suba waisna tangsang Mapan suba waisna thaubi Tara suba amadi araba waisna nadu Hariba wahi tara si mayangi mafam deha kari no karamba wahi wata no haibado mathang manaw na hajarake ngasi ahaki apunba wahi asi chatrukka humfuga mathoi subo odoni chatrukka humfu mathoi subo oiba wahi asi abu kaba hebani hebadi nungsit kaba puk abu kari ka hainai do koi nungsit kaba hebani abu kaba hainai khanai ji masi wahi si hauji pho adum sizinari adu nungsit kaba hebasi wahi si sizin nadre kaya abu kaba oina sinare Instagana Papi or Flatulent Matang 662 Satrukka Humpugani Tushbo Waisina Unai Bahebani Unai Bahabadi Mapan Pabado Mapan Pabaga Hainabakana Unai Bahan Kame Heidi Ingsta World to do Matang 663 Satrukka Humpugo Humbe Subo Waisina Kari hikno haibadi kari maram gino haiba kari hikno haibadi kari maram gino haibani haidi ingista why ga haina why has si kari hikno haina khangai mathang 664 subu wahesna kotang haibani kotang haibadi akogi khitang alauraga yada tangbado mahau tangbado Thongiba enjang atraga gaitare mayam chanamagi enjang ma haitare madu thongmuda matamda koina thum number yengu kaina heba ragi thumoro ragi mahawa thoi yengu kaina ga haina khoi kitang lawga jada tangmudo madu koina potang ko english tagana niban mathang 665 Satrukka humpuga mga subo waisna khalong haibani Khalong haibajidi koi mafam amani kogi Nomaijing Jingdongi surung amani ko khudong khalong haije ado ayana mafam asida puchinjaraji khalong haibji kayamuk darkar oigi haibado madu khamna nambagi damakta ayana puchinjarakpani khalong haibadi Nomaijing Jingdongi surung amani hariba mafam asi nongpo ningthogi phamban mafamni mafam ningpo ningthona phamba mahakna lairam mafam haitare layamna nongpokpu layamgi ningthau haptuna taibangi punsi yenbiki haitare matamduda akogi mamangaida oriba akogi meiteigi oiba warini mafam sida chahi khudingi punsi niba khurumnaki matamduda laipakki ningthau china akogi phamban tongmada punamak adi ningthorol masing chananaba mohut chinba oina khina khalong aji yungnai yabo Mafamsi nongpo ningthona phamban tongkiba oibana koina khalong kaunaki adana khalong abasi Nomaijing Jingdon dalaiba surung amani msi yamna maru oiba kogi maitei singi laifam amani hariba mafamasi koina laipakki ningthau semada laipakki ningthau oiningba kangbu singna soidana ningthau oinanabagidamata mafam asida koina khalong
ꯑꯩꯈꯣꯏꯒꯤ ꯌꯨꯡꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨ ꯌꯨꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯁꯤ ꯑꯃꯗ ꯅꯤꯡꯊꯧꯔꯦꯜ ꯍꯥꯏꯗꯤ ꯁꯤꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯅꯤꯡꯊꯧ ꯃꯁꯤꯡ ꯆꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯈꯨꯔꯨꯝꯅꯔꯒꯗꯤ ꯑꯩꯈꯣꯏ ꯅꯤꯡꯕ ꯊꯨꯡꯏ ꯅꯤꯡꯊꯧ ꯑꯣꯏꯅꯩ ꯂꯩꯄꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯅꯕ ꯃꯐꯝꯅꯤ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯗ ꯀꯦꯞ ꯑꯦꯠ ꯅꯣꯡꯃꯥꯏꯖꯤꯡ ꯍꯤꯜ ꯋꯥꯁ ꯗ ꯀꯣꯔꯠ ꯑꯣꯐ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯛꯑꯒꯦ ꯌꯥꯝ ꯁꯥꯡꯗꯤ ꯁꯥꯡꯉꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯈꯂꯣꯡ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯂꯣꯡꯒꯤꯁꯦ ꯃꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯣ ꯃꯊꯪ 666 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯉꯝꯊꯪ ꯍꯥꯏꯕꯅꯤ ꯉꯝꯊꯪ ꯍꯥꯏꯕꯗꯤ ꯍꯦꯛ ꯊꯪꯅꯅ ꯃꯈꯥꯗ ꯂꯩꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯉꯝꯊꯪ ꯍꯥꯏꯕꯁꯦ ꯍꯦꯛ ꯐꯝ ꯁꯤꯁꯨ ꯐꯝ ꯃꯈꯜ ꯑꯃꯅꯤꯀꯣ ꯍꯥꯏꯗꯤ ꯍꯦꯛ ꯊꯪꯅꯅ ꯃꯈꯥꯗ ꯂꯩꯕ ꯃꯤꯗꯨꯅꯤ ꯁꯅꯥꯗ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯑꯦꯁꯤꯁꯇꯦꯟ ꯀꯥꯏꯅ ꯃꯦꯅꯦꯖꯔ ꯑꯃ ꯂꯩꯔꯒꯗꯤ ꯃꯦꯅꯦꯖꯔ ꯃꯈꯥꯗ ꯍꯦꯛ ꯃꯦꯅꯦꯖꯔ ꯃꯈꯥꯗ ꯂꯩꯕꯁꯤ ꯑꯦꯁꯤꯁꯇꯦꯟ ꯃꯦꯅꯦꯖꯔꯒ ꯍꯥꯏꯅꯩꯗꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯊꯪ ꯑꯦꯁꯤꯁꯇꯦꯟ ꯃꯦꯅꯦꯖꯔꯒ ꯍꯥꯏꯗꯣ ꯃꯗꯨ ꯉꯝꯊꯪ ꯃꯦꯅꯦꯖꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯝꯊꯪ ꯍꯥꯏꯕꯁꯤ ꯍꯦꯛ ꯊꯪꯅꯅ ꯃꯈꯥꯗ ꯂꯩꯕ ꯃꯤꯗꯨꯅꯤ ꯃꯊꯪ 763 667 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯆꯦꯍꯩ ꯅꯥꯏꯕ ꯆꯦꯍꯩ ꯅꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯡ ꯑꯀꯨꯠ ꯅꯥꯏꯕꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯆꯦꯍꯩ ꯅꯥꯏꯕ ꯀꯧꯏ ꯑꯇꯣꯡ ꯑꯀꯨꯠ ꯅꯥꯏꯕ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯔꯞ ꯑꯣꯏꯕꯗꯣ ꯃꯊꯪ 668 ꯁꯨꯕ 769 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯇꯥꯡꯁꯥꯡ ꯍꯥꯏꯕꯅꯤ ꯇꯥꯡꯁꯥꯡ ꯍꯥꯏꯕꯗꯤ ꯇꯥꯡ ꯁꯥꯡ ꯃꯇꯥꯡ ꯁꯥꯡꯕ ꯇꯥꯡꯁꯥꯡ ꯀꯧꯏ ꯍꯥꯏꯗꯤ ꯃꯇꯥꯡ ꯁꯥꯡꯕ ꯃꯄꯨꯡ ꯃꯇꯥꯒ ꯌꯥꯝ ꯁꯥꯡꯕ ꯑꯗꯒꯤ ꯇꯥꯡ ꯍꯥꯏꯕ ꯇꯥꯡ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯦ ꯇꯥꯡꯁꯦ ꯃꯁꯤ ꯁꯥꯡꯕ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯇꯥꯡꯁꯥꯡ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯂꯣꯡ ꯂꯤꯝꯁ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯃꯊꯪ 768 ꯁꯨꯕ 669 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯊꯥꯎꯕꯤ ꯍꯥꯏꯕꯅꯤ ꯊꯥꯎꯕꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯥꯕꯤꯔꯣ ꯊꯥꯎꯕꯤ ꯍꯥꯏꯕꯁꯤ ꯆꯤꯡꯒꯤ ꯂꯣꯛꯃꯥꯏꯗꯨꯅꯦꯕ ꯆꯤꯡꯒꯤ ꯂꯣꯛꯃꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃ ꯂꯩꯗꯅꯀꯣ ꯆꯤꯡꯒꯤ ꯂꯣꯛꯃꯥꯏ ꯆꯤꯡꯗꯒꯤ ꯍꯥꯏꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯣꯛꯀꯤ ꯃꯃꯥꯏ ꯍꯥꯏꯇꯥꯔꯦ ꯂꯣꯛꯃꯥꯏꯗꯣ ꯆꯤꯡꯒꯤ ꯂꯣꯛꯃꯥꯏꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯎꯕꯤ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯍꯤꯜ ꯁ꯭ꯂꯣꯞꯀ ꯍꯥꯏꯅꯕꯗꯣ ꯃꯊꯪ ꯑꯔꯣꯏꯕ ꯋꯥꯍꯩ 670 767 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯅꯗꯨ ꯍꯥꯏꯕꯅꯤ ꯅꯗꯨꯉꯗꯤ ꯅꯕꯨꯡ ꯅꯧꯄꯥ ꯍꯥꯏꯇꯥꯔꯦ ꯅꯕꯨꯡ ꯑꯃꯁꯨꯡ ꯅꯧꯄꯥ ꯍꯥꯏꯗꯤ ꯃꯁꯤ ꯑꯌꯥꯝꯕ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯀꯣ ꯅꯨꯄꯤꯒꯤ ꯃꯅꯥꯎꯄꯥꯗꯣ ꯃꯗꯨꯅ ꯅꯧꯄꯥ ꯅꯨꯄꯤꯗꯨꯒꯤ ꯃꯕꯨꯡꯗꯨꯅ ꯅꯕꯨꯡ ꯍꯥꯏ ꯍꯥꯏꯔꯤꯕ ꯅꯅꯥꯎꯄꯥ ꯑꯃꯁꯨꯡ ꯅꯅꯥꯎꯄꯥ ꯑꯃꯁꯨꯡ ꯅꯌꯥꯝꯕ ꯅꯕꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯄꯨꯟꯕꯗꯣ ꯑꯩꯈꯣꯏꯅ ꯅꯗꯨ ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯗꯤ ꯌꯣꯔ ꯕ꯭ꯔꯗꯔ ꯍ꯭ꯋꯦꯟ ꯗ ꯑꯦꯗ꯭ꯔꯦꯁꯦꯁ ꯏꯖ ꯑꯦ ꯐꯦꯃꯦꯜ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯗ ꯁꯤꯖꯤꯟꯅꯕ ꯃꯥꯒꯤ ꯃꯕꯨꯡ ꯑꯃꯁꯨꯡ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯗꯨ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯁꯨꯝ ꯇꯧꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯅꯧꯕ ꯋꯥꯍꯩꯁꯤꯡ ꯄꯨꯁꯤꯟꯖꯔꯛꯀꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯁꯟꯗꯦ ꯐꯥꯎꯕ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ